ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯊꯔꯣꯏ ꯆꯥꯔꯅꯤ ꯇꯨ ꯊꯔꯣꯏ ꯑꯗꯨꯒ ꯕꯣꯔꯥꯅꯦ ꯌꯥꯏꯄꯟ ꯕꯣꯔꯥꯅꯦ ꯑꯗꯨꯗꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯕꯣꯔꯥꯅꯦꯕꯀꯣ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯀꯣꯠꯅꯕ ꯑꯗꯨꯒ ꯁꯤꯅ ꯁꯂꯥꯠ ꯏꯆꯝ ꯆꯝꯅ ꯆꯝꯐꯨꯠ ꯑꯃꯒ ꯑꯩꯈꯣꯏ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯃꯅ ꯊꯣꯡꯕꯤꯕꯅꯦ ꯑꯗꯨꯒ ꯕꯣꯔꯥꯁꯤꯅ ꯆꯤꯆꯦꯅ ꯍꯧꯕꯤꯕꯅꯦ ꯑꯗꯨꯒ ꯁꯤ ꯑꯇꯩ ꯁꯤꯁꯨ ꯆꯤꯆꯦ ꯑꯃꯅ ꯇꯧꯕꯤꯕꯅꯦ ꯁꯤꯁꯨ ꯊꯔꯣꯏ ꯀꯛꯄꯗ ꯈꯨꯠꯁꯨ ꯌꯥꯎꯒꯅꯤ ꯊꯔꯣꯏ ꯆꯥꯍꯧꯗ꯭ꯔꯤꯀꯥꯟ ꯊꯔꯣꯏ ꯀꯥꯟ ꯆꯥꯊꯣꯛꯀꯅꯤ ꯆꯥꯊꯣꯛꯀꯅꯤ ꯑꯣꯀꯦ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯍꯥꯎꯔꯦ ꯆꯝꯐꯨꯠꯁꯨ ꯍꯥꯎꯗ꯭ꯔꯥ ꯍꯥꯎꯔꯦ ꯊꯔꯣꯏ ꯈꯨꯍꯥꯎ ꯑꯃ ꯌꯥꯏꯄꯟ ꯕꯣꯔꯥꯅ ꯄꯣꯝꯃꯤ ꯃꯥꯜꯂꯦꯀꯣ ꯁꯥꯞꯇꯣꯛꯇꯦ ꯈꯨꯍꯥꯎ ꯑꯃ ꯉꯥꯎꯔꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯍꯥꯎꯇ꯭ꯔꯥ ꯊꯃꯣꯏ ꯌꯧꯅ ꯍꯥꯎꯋꯦ ꯍꯥꯏꯁꯤꯗꯤ ꯌꯥꯏꯄꯟ ꯕꯣꯔꯥꯒ ꯊꯔꯣꯏ ꯊꯣꯡꯕꯒ ꯌꯥꯝ ꯆꯥꯅꯩꯕ ꯁꯤꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯕꯣꯔꯥꯗꯨꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯕꯣꯔꯥꯁꯨ ꯌꯥꯎꯋꯦ ꯃꯤꯛꯁ ꯇꯧꯕ ꯀꯩꯅꯣ ꯈꯨꯍꯥꯎꯁꯦ ꯂꯣꯛꯂꯩ ꯑꯃ ꯊꯦꯡꯅꯩꯑꯕ ꯂꯣꯛꯂꯩꯒꯤ ꯃꯅꯝꯗꯣ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎꯁꯦ Cay.
คือหลบได้ใหญ่เคยนึกว่าเนี่ย是吧？好哎。จำปุกก็จะเลยจ้าเปล่าๆ好哎。我睇各國啲人話嘅揸啦間就率高，มาฮีก็จะมาฮีดอกเดี๋ยวจุดก็กดเลยจ้ะกวาดเลย
하오랑 치즈. 이걸로 제가 부담돼야 돼. 왜 끝냐고 그래야. 음. 음? 뭐라 해야 되는 미라이 미래요, 일단. 하루에 뭐라 할까? Còn nó tàu đi chụp bò. 너 그러지 않아? Ông giàu vậy. Hay thì nó sẽ coi. Thôi ra vệ sinh thật cao. Quá về canh hồng như con. Anh muốn được tả đây gì này. Hết giờ đúng bấm teo kìa. Nó là chụp anh ta bày này ta bạn. Nó. rồi 이제 손으로 그래 손을 타래. 예. Rồi em gái chỉ đang muốn ăn cái hàu rồi. 이제 타로잉아 짜다는데 짜야는데 wow Đi học này. mày đi cho bà mình 나의 이게 사물을 보라지 사를 가면 안 되지 먹는다 내가 보면 자 보여줘
ꯑꯩꯗꯤ ꯂꯣꯏꯁꯟꯗ꯭ꯔꯕ ꯃꯤꯗꯤ ꯁꯥꯏ ꯀꯥꯂꯦꯟꯅꯦ ꯆꯥ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯄꯪꯍꯥꯎ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ ꯆꯥꯛꯄꯨꯗꯤ ꯍꯥꯎꯇꯕ ꯂꯩꯇꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯁꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯗꯨꯒ ꯑꯅꯧꯕ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ